Fakshadempum Uipamar Uipapau Khara update Taujare. Mega ex servicemen Lising Magasani Rom Sarugyapa Areli Pang Tokre. Lengang na Gilentary Medal Fanglak Bada Case Award Pigani Minister. Indian Army ki thabak tagi Potharaba Army veteran Bernares Amadi Mathau Tauring that like Hitaba Singi Loina Fishing the Sarugyawa Mega ex servicemen Areli Amangase. Impal Querianga de Leba Richel Division Gi Spear Kov Singna Sinba Arele Minister and Pirenamadi Tabak the Potharaba Lieutenant General LN Singh Amadi Army Makok Tongba Officer Kiana Anbo in a Manipurgi District Singdagi Tabak the Potharaba Indian Army Tongan Tonganba Ariang the Laribas in the Saruk Yaribas in the Pang Tokre Release the Pundamu Lising Amakasani Rum the Sarugaki Mega ex serviceman Areli as the chief guest when the Sarugakiba Army veteran Bear Naris Amadi Mapurba like it sing the Kudol Pot Amam Piduna Boning Tawgat Wahigal in the Kud Sonaki Tawamasika Marilena Minister Nahakibeda India Nasan Asigitaba Matau Tauringeda Indian Army the Tabak Dorambasing Aduna Nasan Asigitamak Tawai Takibane Indian Army the Gipotara Basingi Ladiba Raja Sainik Board Asigitamak Zakotawang Kya State Lagana Project Siamle Indian Army State Asitaki Mioina Gallantry Medal Award this in the State Lagana Case Award Pigani Hanafongtoki Matung the Minister na Gallantry Award Panglabasing the Ikai Kumna Bodki Red Cell Division Ki Deputy GCO Brigadier Nile Jona Army Veteran Singi Imong Manung Bataram Opagaloina Makatana Nation Asigitamak Katopagaloina Tabak Tausi Aike Taramasada Indian Army ki tongan ba unit division kya ki makok thong ba operation sing susarugya ki Taramasika marit ina na medical camp amaso pang thok pagaloina na kalsara ki oiba program kya utpa si ex serviceman sing ki mas relegi mars pasusat ki nakala maromda Miam Police Press punna khusam naraga yamna display ina satminaraba matam dada saukat bamangjan thaba state amu oigani Govindas Miam Police Press punna khusam naraga yamna display ina satminaraba matam dada saukat pa mangjan thaba state amu oigani hana works minister Govindas kontok jana phangdokre wapam masing asi taraga mari suba state level BDF rising day celebration ki thoramda mahana phangdokibani Imphal West District BDF Welfare Association ke district taraga taruki BDF Welfare Association Manipur ga kusam naraga GM Hall Imphal da phangtok patharom madu da works minister Govindas kontok jam all Manipur BDF Welfare Association ki chief advisor Amjogi President Wangkemsa Semjai Director General of Police Manipur P Dongel DG P Manipur C Dongel SP Imphal West KSI Sibukanta Amdi all Manipur BDF Guardian Association ki President Y Indranin Sarugyaki Tarumatu the Works Minister Govindas kontok sa BDF asi ngasidi yam na mapanggal kalakto na matamamada kanana su aybi uya da BDF yaw na ba migi masing yam na thoragli Manipur ki law and order ngakpada sobo thabdang lawriba BDF ki award apa amadi matam ka chana ba talab pinan ba ki wafam sing minister ga tanaraga honagani haigi Director General of Police P Dongel na BDF na piriba contribution asi yam na sawi makoi confidence amadi hangkat na ba SLR karban pahin na ba kan honare masigi pirakpa training sing adusu mafungphana yauduna khangau gadabane pikla basu thabaka matawduna ibung manungi mateng khara oibani na isagi duty adu fajana tawbiyu haigi All Manipur BDF Welfare Association ki chief advisor su oiriba amjogi President Wangkemsa Semchaina husik paliba lengak asigi se minister NP na BDF ki awaba kodong sa dabasing asi fajana khange aduna maram oraga hana pirumba honor yamdagi yangalibani masi phawa matamka chanabadi natribane awara fasing asi lehandana ba taksin bagal loina BDF sing nasu isagi mathau adu fajana tawbagal loina na duty tawringada nisa sinaba amadi miyamda discipline wat pathawong sing loidabane haike DM University ki mahiroi sina class tawbiu hana A block ta khongjang changsin bada police na fudhagre yausang manung da syndicate amadi din singa kupna khanaraba matung da class honana bo honaragani BC kumza lising ani taragani panda danamajuri University DMU onkraba University asida tamliba postgraduate amadi undergraduate ki mahiroi sing class tawdabadagi matam sangna thengharklip awaba Kokan biu ana ngasi University ki Mahiroi Administration block ta Khongjang changsin duna block asibo so lonsin na pohona bada police person singa Mahiroi singa akan bamong damong nakre so lon na pohona bada mukna bada ki Mahiroi ki police na phudha gre pongkai amarom hian na mukna rapa matung da DMU Postgraduate Student Association ki President
Vice President amadi Secretary ga University asigi Vice Chancellor Dean amasung Registrar yaudar wari sanaraba matungda mongnabatu loisinke. Khongjang adugi mangda matangda association asigi Vice President Namayrakpam Rikesh Nahai University graduate amadi undergraduate ki mahiroi kya laik tamba fangdana laglibasi kuire. University ama warga mahiroi simbo lailai su tampinan ba khona daba makoigi talab khakta phangna ba khona wada mahiroi sina aizaba kya tabi daba dagi e block thonglon sin na khongjang chansin na ba pherep lorokpane. BC unaro pa matungda association asigi secretary Laurembam Poirei Tuanhai BC Registrar amadi Din Singha unarabasu khongjang asigi yasinabadi laitre yausang manungda class tawna ba khona gani hana phongtoraklabasu tabak to onthoktrabadi hiana kanba khongjang changsilagane. Mairoi singi career mangan ba khona bigano mairoi sina changsilaba khongjang asi lanai nate haike. Tawdo gadu ka mari lena University asigi Vice Chancellor Professor N Rajmohan Hai Dhanamajori University on khraba matungda anoba Oza tharak tabadagi hana lairam liba DM College ge oza sin award pa mention bangam dabadagi class mapung phana tawbangam dana lakibani DMU Teachers Association oza gi strength wat badagi thengriba awaba asi mairoi sing na su khangbiyo laik tamba phangdana lakriba mairoi sing gi khalaga ngasi ayupung tara dagi syndicate ki mifam pung hom chumna pangdhoki loinana Teachers Association ga su wari sanatuna normal class hona ba honare. University is the Dean School of Science, Dean School of Humanity, and the Dean School of Social Science and a block home Kaidok to the department. Kungari to the Takpi Tampin and Posa Humpo, Manipo, Langaki Education Director Na Taragre, Adobo Makoi Hosu Power, joined Tawdabana. Ozagi or Palabani, Atomatum da Sorosan Pragna Honaragani Hike. Midday na missing yam Davana, Nunangai or Aglibasi, I go Punamana Kandaba Matamoire, Sanazaba. Midday Furubasi sahi lising mangagi mamangdagi missing di yam dan lairi midday furuki masingasi manifuda lag taraga manga taraga tarurom Assam dan lag mari manga rom Myanmar dan lag amarom Bangladesh dadi lising yangkai umpurom aduga Tripura da masoi khara taribasi khakta mangaire maramasina midday sinda ipa ipogi liklam thidro honglak liba khunai ahong basiga sanana satuna midday yadiasi kanana bahona bagi tangai fadaba matam oire haina Raja Sabha ki MP Laisemba Sana Chawbu nangasi Mai Impal Sabung Company Yorembam Hoidon Lairembi Laisang Sangaba ki thoramda Sebguhes ki warol piraduna phangdokre Tarumatu da mahakna makhatan hai Manifu amasung masigi akoibada leiriba mitai sing ase Ponsilaga mitai masing karisu yamba nate mitai singi masing asigi matangda aikoi purmana kari tawbu yabagi haibado khandapa matam oirabane Mitai furubasi sahi lising manga samba kungani thoi yalaba yatini Manipurdagi haudokiba sagol kangjai ase ibudau marsingna pana amagi lusingba oiraga ibudau thangjingna pana amagi lusingba oiraga ngasidagi sahi lising manga sama kungani thoi gi mamangdane midai ase malemgi laimai asida sahi lising manga hena lairaklaba jati phurupa mane midai phurupda hauzik Kari da sotava awat palai ribagi haiba punna khanaduna sothariba made laliba hiram sing adu chongthokna da bhona si punsil laga khanna hudrabadi ejati phurbasi noma magi mapangal son tharakpaga loinana mamai thangda bulakpa yabagi phibamda lakani aigoi mitei asi aigoi gi oiba punpham ama leitabana punsinabagi changyamna watli aigoi gi phurpasi gi wa khanafam mafam leite atoba jati kanglup sing gi wanadi punpham amadi wa khanafam marang kaina lei punnabagi matam phawwa lei adho Hairibasang asi aikoi mitai furuki wana di laite Thaudu wathok aibadi uchap amadi saksa hajana badang ngahek pullaga unawana tan makhatana punnaba khakwana de mitai singi punpham amadi watana fam oiba lai harafum da aseng balai arau bagi masat adugi tayuna bada thabak daure lai harafum da takpi savi mi khanafam ohelagli haksang sumangba matam sumangba sel sumang bagi mongda pusalak bagumna torokpha asi aikoi wena lebak thibane Namikhanin lai harauraba matungda laibong adu thonglon chindona mathang sei phawba thamnakhiba ngakdane Midai jati da masak udaba maungda maikei ke adagi landarakbana midai jati gi masing ase hantaragli Manipur da majority jati furupni arba jati asigi missing noma gi hantarakli Mi masing hantaruktuna majority dagi minority oraglabaso midai jati na karisu thobangam loi Maidai singi lainanaba lamlai silakdre Class 8 dagi class 13 phawbagi manungda leiba mitai jati phurubasigi chada Humpudra manga romna mai kava nisa sinaduna drug addict oiragli
मरम असिना ngasi सही खरागी तुंगदा लमदम असिगी मिtai जाति की सता नौदा संदोरकदोरिबा कयाना ड्रग एडिक्ट ओइरगलगदी करंबा सदा नौदा संदोरगने मिtai सिना पुनसिन अदुना जाति असिगी लेबाग असिगी आइगी सगाईगी ओइबा चकोट खोंगथांग कया खन्नबा मतम ओइरे यूरेंबम सगाई असी यामना चावबा सगाई अमरी मणिपुर अमसुंग मणिपुरगी वांगदा तोंगान तोंगानबा मफम यांखैगा हुमदोइरोमदा चाइथोक्तुना यूरेंबम सगाई असी खुंथादुना लेरिबने मरमसना यूरेंबम सगाई की अहल मनसिंगना अमतोइना पुनसिनदुना सगाई असिगी अमसुंग लेबाक असिगी चौखत थौरांगसिंग खन्नबा मतम ओइरे हाइगे थारोमदुदा मनिटकोगी चेयरमैन सु ओइरिबा माय इम्फाल केंद्रगी एमएलए कोंखम रोबिंद्रो नगेश ऑफ वनर की वरल पीरदुना हाइखिबदा मिtai जाति की लेरिबा सगाई पुरमंगना महक महकी सगाई की पुनफम मफम अममम थमदुना अपनबगे sagdam praknanaba honabiyo ipa ipuna thambirम banat ki oiba sanbi sing mangandana thamnanaba honasi midai sina lai harawfum kya da punsilaga ju thaktuna masung sangana sing basasen bagi thabak tawbigano asumna laifam den sing da sanai yunaituna amaga khana saina bagi thabak leptana chatharaklabadi awgalagli panaharon sing nabadugi matok tamduna midai purobasi henna mangna bagi masak oigani haiki ngasi ki tharomutu da urembam sagai ki sabung company ki ahal urembam thambal ngau singna tharomapu oigi baga loinana sana kunung tagi utragi famnaiba kyana tharomutu da sarugya ke lana job card holder saramba ward member ani yauna punna bioi mangagi pre arrest bell reject daukre MG Narega ki makhada lana job card holder sing saramba Thawan Resigi Wangbal Gram Panchayat Ward number 1 amasung Ward number 2 की member अनीता नतना पंजाब नेशनल बैंक की बिजनेस correspondent अमरी थवाल की BDO की ऑफिशियल सिंह थारगा पुनमियोई मंगा की प्री अरेस्ट बेल एप्लीकेशन हाई कोर्ट ऑफ मणिपुर ना रिजेक्ट तौरे आइना लाथोखरे लाना जॉब कार्ड होल्डर सारमी हाबा थौदोक अदुगा मरी लेतना विजिलेंस एंड एंटी करप्शन पुलिस स्टेशन अमसोंग लंपेल PS न लोकलकपा अफर अमगा मरी लेना केस से की एक्वाइज होरिबा वार्ड मेंबर अनि आबदी वांगबल ग्राम पंचायत के वार्ड नंबर 1 की मेंबर वांगबल मनिक लेका दिकी लाइस्रम ओंगबी अथोपम थोइनु सही यांखैगा मरी माबोरबा एल इबोमचा वार्ड नंबर 2 की मेंबर वांगबल माय लेका दिकी नेप्रम खोमदौन भी सही निफुगा तारुक मापुरोइबा एन इनावी अनिना पटनसर ओइदुन हाई कोर्ट ऑफ मणिपुर दा प्री अरेस्ट बेल पीबीना फाइल लान खलखे फाइल अदुगा मरी लेना कोर्ट असिना AV नंबर 49 ऑफ 2022 केस रजिस्टर तौदुना प्रोसेसिंग चथगे Proceeding asigi manung chana High Court of Manipur ki Justice Gunesor Sarma ki bench na mamang thagi kungani thoi da hearing chadage hearing adu da Patensar ki council na thamlakhiwa wafam de Patensar animak elected member oiduna leibani masida Thawan district ki Punjab National Bank ki business correspondent BC Thaudam Kamla Tharaka police ki FR asde ekoi sahumasi konjan ki case asigi ekoi number 4 oriba asi masakhang daba Thawan district ki BDO की ऑफिशियल नि अदुगा एक्वेस नंबर 5 बसना मिसम अमनि हाइके अतोपा पाउदा आदम कक्सिंग लादलम खोपसिन बलैते MLA ने असेंबली दा थमकेवा वाफम कंडेम तवी KSI सुरजेत हाउकिबा मार्च अमदा रेवेन्यू की डिमांड डिस्कशन दा ऑब्जर्वेशन पीरियड कक्सिंग की MLA M Rameswar Alliance for Development Alternative Manipur आदाम ने एकर सामग सुपना तरे की लम खोपसिलगा न ऑथराइज ओइना थबक थौरम के पाइगले हन हाउस थमखिबो वाफम अदो कंडेम तवी आना आदाम की सेक्रेटरी सु ओरेबा अंगानसिंग इको फाक की मैनेजमेंट कमिटी की कोऑर्डिनेटर खेत्रीमयम सुरजिना फंगदोखरे ngasi kaksing taliba angansing इको फाक ता तोंगान तोंगान बा ऑर्गेनाइजेशन सिंग लोसिंग बजेंग माइरोय सिंग वेटरन जर्नलिस्ट याउना फॉरेस्ट डिपार्टमेंट की लोसिंग बा क्या सु सरुया के लोइना मिफम अदुदा सरुया के बसिंगना अंगानसिंग इको फाक कल्लो Angam matau sina tauning bata tau batogu ana faga sigi akoi bada release atuna penda ba phongdokre Mifam madu gamari lena coordinator Khetri Mayom Surjin hai hoki balising ani ama ani dagi hauduna sustainable development through angan sing eco faki Mobenasi semduna miam galloina nam hausa gi phibam kan ba galloina faga sigi akoi bada uwa thana na ba khongjang singchang silaki bane सही अदुदा मरु कोकलोरबा रेवेन्यू और रिकॉर्ड की मतुंगिना महादेव सिंह हाइना लेरंबा अनक्लासिफाइड फॉरेस्ट ओइना लेरिबा सिंह असिबो मियाम कितमक कलहौना बहोनदुना मतमदुगी कक्सिंग म्युनिसिपल काउंसिल लिसिंगनी मंगादा एकर सामग सुमना मंगादा एनवायरनमेंट कन्नदा बथबक सथबगी एहाबा पीखिबने SDO कक्सिंग ना सुलिसिंग अनि मरिदा सखंग से पीखरबने लिसिंग अनि तरुक दगी लिसिंग अनि तरागा मरि फोवदा अदामना एनवायरनमेंट अवार्ड के फंगदुना मौसा की फिल्म योकत पतना तना टूरिस्टिंग की अपेन बा पौखंदुना लाखिबने
Adamna mahusagi fifam kanbagi sangsileba thabak-sing asi khangbiduna lising ani tarakomdorgi June mangada sakangse pigi makadana forest department amadi atai atai lup kya nachu mana mathum kya piduna mahusagi akoibada kannana bathawna pigi Manipur gi lenga ke minister Nongthomba Berena sathargliba CM's Green Manipur Mission gi environmentalist Van Ambassador oin hapkraba Valentina Elangbam masara fawa mapam masida laktuna usara sing thakhiba leirabane Adam ki mahusagi phibam kanbagi thabak sing asibu miyamna sakhang bibagi matakta lenga ki mari leinaba department sin pungning thawat pibadagi Sunday Eco Club haudokton ofal thabagi thabak leptana satharagibani utasi uhingansi habagi pandamda ngasi fawa leptana jangsilli Sairaga sidam miyam ki responsibility masakhang jabani haiba kaksin kendragi MLA Ramesona Angan Singh Eco Fak movement ki meyokta aranba awafom ke assembly ki floor da thamgiba si Manipur miyam ki ona lebak thiba amane ngasi ki mifam aduda IUCN ki member amaswariba Manipur State Forest Advisory Board ki member Rajesh Saram senior journalist Sabapati Samom Hanagi Edison SP KS Ais Manihar TV ki chief editor Uttam Kumar Naurem YSDO Kaksin ki president KSI Dharmadas Masasanu secretary N Sunita CM Green Manipur ki pan ambassador Valentina Elangbam Adam ki president David Khetri mayom Sunday Eco Club ki volunteer yauna tongan ba miyoina mifam adu da saruk yaduna pendaba phongdok pagaloinana Eco Fagasi ki akoi bada rally satuna yaning daba phongdoke maka tarakwa atopa editorial ki kalam amada collective fan logani haiba se minister gi fire सरकार की प्रॉपर्टी सिंह मांगन तकन बा मरुवेना स्टेट असि की मफम खरा द ड्रग लालोन बा नतगना समाज की महुक्त लेरे खंगलबा मियोय सिंह पुलिस ना फावा पुननब संगबदा ग्रुपिज्म सागतन पुलिस पर्सन सिंह जावना मखोय की गाड़ी सिंह दा एडिक्ट दोबगी थवुं के सथरकली बसी सनबी अमो ओरकले मसे तसेना हारबदी लोगी मयुक्त लेबा मियोय सिंह नि आइना लौबा याय ममंगी सरकार मतमदा जगह खरा द ड्रग लालोन बा नतगना गाड़ी हुरान बा मियोय सिंह लेरे आइना खंगलबा फावदा पुलिस मखोय सिंह अतुब फाना दब होनबदा ग्रुपिज्म सागतन अटैक तौरकत्र हाबगी सिंगनब लेबना मरा लेरे खंगलबा मियोय सिंह अदु फावा फाबा ngamdabagi thawdok kaya laikre masina asigumba samaj gi meukt leiba thabak sing asi miyoy khara aduna khulingduna satharakpadagi haujiti khullaikai pulap chathaminaba fawa yawbagi mami tare masi jamna leibak thibani adugumba logi mayokta leiduna samaj gi meukt leiba miyoy sing Kankaliba sing atuna makoy si kalle thawri hana khanbadi yai maduna makoy gi masa masu sing amaso khullai kai atuda nakoy nana samaj gi mayokta leiba miyoy sing aduda sagat po oina thokduna adugumba phatre khanglaba thapak aduda hena khong thanglakpa yabagi lambi ama oiri ing tappa santi leiba sagatba khunai ama ohansi haiba tarabadi samaj gi mayokta leiriba miyoy sing police na phawa punbagi thawong sing satharakbada punmakna sagatpam thokpani Moijing da thokiba thawdok amaga mari enana chief minister na police gi gari thugaibada senariba miyoy sing collective fan lawgani police na fan anaba thiriba miyoy adu puthok triba phawba mob gi thawdok adu da senaba miyoy tara hojik pharaga leiriba du thadok loi police gi mathakta landhabagi thawong hojik leiriba sarkar asina yaroi haina phongdokhiba si losingba amagi yamna thawna leiba wangang ne mamangi thawdok khara da police na truck lalole khanglaba miyoy khara phaba chatpada miyam gi mob sagatun attack tawrakhiba thawdok ga mari leinana makadaba reinforcement kya thomjintuna mara leiba miyoy sing phaw phunbagi thawdok sathaba laikre masi hongi thawsu puriba chief minister enberen gi jamna thawna leiba losingba amagi lisani aina loba yai maram chadana mob sagatliba singi mathakda action lahudaba tarabadi maduna chanai bai amu oina laikhituna jaga sing aduda mara leiba miyoy singi khwadagi hena nuairaba mafam amu oina launarapa yai laikai gi oina sumaram chaba masong sadabadu chapsana yenglaga afaba kunai ama puraknana ba honabagi mahutta mob sagat na bahona boromda hena thawai yaurabadi maduna makhoi gi oina mangjaba helakani habasi kangpam thoge midai gi kul khudima khulgi ngamkhoi sengna thamba tangai fadre midai livon midai gi kun khudima khulgi ngamkhoi sengna thamba tangai fadre ana midai livon gi thawporel m pamona nongsum khulda pang thokiba nongsum yakai rol laisem youth club YLYC na sendana midai lipunda khul adoge border filler ningsing yumbi yungbagi thorong mari lena phangtokre taromadu da making dolai thabi ZP member ensana tomba midai lifun gi thawfurel em promote lamboi khul nongsum ward member aisanayai nongsum development committee president white thabal nasingba saruga ke aroibeda content sing asiki markui ba pau khara asiba pau damjari ba
Manipur Local News YouTube channel asidagi yangbiriba punamak pathagasari. Channel asina domda kanarabadi subscribe tawidribasna subscribe tawiramo loinana like and share tawusu kawi kanuk namak po amakhanna thagasari.